Neti Ayo Government of India na Sakanglaba Bharat Seva Society Maharashtra na Rashtra Seva Puruskar English Nganinga Kunmanga Phongdokkhrae Manipuri Classical Dance da Gotimayum Asharani Devi amadi Humanity Service in Mitai Maitai gi lamda Angom Bembem Chanu ngasi Bahujana Sahitya Academy National Committee of India Manipur State amadi Selendisten Mini Studio da Harau Taramna Okhrei Taramna Okpaga Loinana BSA Manipur State President Loinana Chairman Selendisten Dr. Angom Bembem Chanu na haikibada Manipur asi picture basu art and culture gi lamdadi malemda achoba fida ama leiribani ekhoina hiram amada thoidok hendokna thabak tawribasingna manamatum phonglakpa matamda harau tayamna okpa khaknatana makhoi gi lamduda honarakpa matamda sogatpiba mathau tai ngasi bembem amadi asarani na asigumlaba lamjaningai oiriba mana phonglakpada thoidokna harau nungaiba fawi haike